ꯃꯔꯤꯡꯒꯥꯁꯦ ꯌꯥꯝ ꯄꯥꯝꯃꯤ ꯑꯃꯨꯛꯇ ꯉꯥ ꯃꯀꯣꯛꯁꯦ ꯃꯅꯨꯡꯗ ꯅꯪ ꯂꯥꯎꯕ ꯑꯃ ꯌꯥꯎꯗ꯭ꯔꯅꯦ ꯑꯗꯨꯅꯤ ꯆꯨꯞꯄ ꯌꯥꯝ ꯍꯥꯎꯔꯤꯌꯦ ꯍꯥꯏꯗꯣ ꯂꯥꯜꯂꯦꯅꯦ ꯀꯔꯤ ꯃꯅꯨꯡꯗ ꯉꯥꯛꯇ ꯌꯥꯎꯕꯗꯣ ꯍꯥꯏꯌꯨꯅꯦ ꯑꯣ ꯍꯥꯏ ꯃꯌꯥꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯕꯥꯎ ꯊꯣꯡꯕ ꯑꯣꯏꯅ ꯇꯧꯔꯦ ꯑꯁꯤꯒ ꯃꯍꯤ ꯂꯩꯔꯦ ꯉꯥ ꯊꯣꯡꯕꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯊꯝꯃꯒꯦ ꯁꯤꯒꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡꯈꯥ ꯈꯥꯃꯦꯟꯒ ꯉꯧꯕ ꯑꯗꯨꯒ ꯁꯤꯒ ꯁꯂꯥꯗ ꯂꯩꯔꯦ ꯁꯂꯥꯗꯁꯦ ꯊꯕꯤꯒ ꯀꯩꯅꯣꯒ ꯊꯕꯤꯒ ꯇꯣꯃꯦꯇꯣꯒ ꯁꯤꯡꯒ ꯑꯗꯒꯤ ꯆꯅꯝꯒ ꯇꯤꯜꯍꯧꯒ ꯑꯗꯩ ꯊꯥꯎ ꯑꯍꯤꯡꯕ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯁꯦꯝꯕꯅꯤ ꯃꯌꯥꯝ ꯍꯟꯗꯛ ꯃꯩ ꯂꯥꯛꯇꯦ ꯃꯩ ꯂꯥꯛꯇꯕꯁꯤꯒ ꯏꯁꯤꯡ ꯁꯄ꯭ꯂꯥꯏ ꯏꯁꯤꯡꯒ ꯑꯝꯇ ꯂꯥꯛꯇ꯭ꯔꯦ ꯏꯁꯤꯡꯒ ꯗꯨꯀꯥꯟꯗꯩ ꯂꯩꯔ ꯊꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯍꯧꯔꯁꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯉꯥꯁꯦ ꯏꯂꯤꯁꯥ ꯑꯣꯏꯅ ꯂꯩꯕ ꯆꯠꯂꯨꯕꯅꯤ ꯐꯪꯉꯛꯇꯦ ꯏꯂꯤꯁꯥꯗꯣ ꯐꯪꯗ꯭ꯔꯕꯅꯤꯅ ꯕꯥꯎ ꯃꯆꯥ ꯑꯃꯒ ꯑꯣꯏꯅ ꯄꯨ ꯂꯥꯛꯑꯦ ꯃꯩ ꯉꯥꯟꯅꯕ ꯍꯣꯠꯅꯕꯁꯤꯁꯨ ꯑꯋꯥꯕꯤꯅꯤ ꯃꯌꯥꯝ ꯍꯨꯛꯄ ꯍꯧꯔꯒꯦ ꯃꯌꯥꯝ ꯍꯨꯛꯑꯒꯦ ꯃꯔꯤꯡꯈꯥꯁꯦ ꯍꯥꯎꯋꯦ ꯈꯥꯃꯦꯟꯒ ꯉꯧꯕꯅꯤ ꯃꯌꯥꯝ ꯍꯥꯎꯋꯤ ꯃꯌꯥꯝ ꯅꯨꯡꯁꯥ ꯁꯥꯕꯁꯦ ꯍꯤꯟꯖꯥꯡꯒ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯉꯥꯅꯨꯁꯨ ꯆꯥꯒꯦ ꯇꯧꯕ ꯉꯥꯅꯨꯗꯣ ꯀꯤꯅ ꯆꯥꯗ꯭ꯔꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯆꯥꯔꯛꯀꯅꯤ ꯁꯣꯏꯗꯅ ꯆꯞꯄꯨꯗꯣꯉꯥꯡꯉꯒ ꯍꯨꯛꯄꯗ ꯅꯨꯡꯉꯥꯏꯕ꯭ꯔꯥ
ꯃꯌꯥꯝ ꯑꯩꯗꯤ ꯃꯔꯤꯡꯈꯥꯁꯦ ꯌꯥꯝ ꯄꯥꯝꯃꯤ ꯑꯃꯨꯛꯇ ꯄꯨꯟꯅ ꯇꯣꯠꯁꯜꯂꯒ Mày nôn phải nó là y á. ꯑꯩꯈꯣꯏꯒꯤ ꯉꯥ ꯃꯀꯣꯛꯁꯦ ꯃꯅꯨꯡꯗ ꯅꯪ ꯂꯥꯎꯕ ꯑꯃ ꯌꯥꯎꯗ꯭ꯔꯅꯦ ꯑꯗꯨꯅꯤ ꯆꯨꯞꯄ ꯌꯥꯝ ꯍꯥꯎꯔꯤ ꯅꯪ ꯂꯥꯎꯔꯅ Hai là lên. ꯀꯔꯤ Mà nó đã hạ ngón tay dầu ra hai rồi. ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟꯗ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯏꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯁꯤꯠ ꯅꯥꯜꯂꯦ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ Bye ꯕꯥꯏ bye.